Kuki Khutlai Paiba singna chatharakliba ka henba thouong sing asi yenglaga makhoigi mathakta para Tambiba Matam youre haina malem maming leirabi Environment and Climate Change activist Licypriya Kangujam na phongdorakli Brazil ki Rio de Janeiro da pangthokliba G20 summit da saruk yanabagi damak mafam aduda leirabi Licypriya Kangujam na thadorokpa video message amada wafam asi phongloduna mahakna hai ziribamdagi Kuki Khutlai Paiba singna fakiba micham taruk adugi manungda chahi fadriba angang ama yauna mioy thawai yaudraba hakchang oina fangkiba asi yamna thamoi sokningai gi masakni oirakliba fibam asida lengak amasung CSO sing tumina lesin biganu miam su mikap thokpiro hojik oirakliba fibam asidi Manipur da leiriba police station sing asi fauba safaningai oidre haibani fibam asi yorabanina ka henba thouong chathariba Kuki Khutlai Paiba sing asi chapchaba para ama tambiba gi tangai fadaba adu lakle haina su mahakna makhatana phongdorakli Hajekta Manipur ki pau tabada yamna nungaite ai gi thamoi se kaire hai tare nahan jiribam dagi myam khongani Kuki singna fakiba family amagi miyoi taruk tu ngasi angang ani yauna mabok ki dead bodies fangle tabada yam nungaite moi nupi atai ahum du su Kuki singna hadlamani khangi ai se tofam khangde jafam khangde wa haifam khangde yamna kapningi aina hainingi se akhoi government CSO sing kai dobiri ke praja sing je makeup thokpiro yamna pende makhoi taruk to police station da hangba relief camp dagi paki bani ko police station fa safe oibirak ter Manipur se Kuki sing para Tambiba Matam Oire